ꯂꯩꯀꯣ ꯅꯦꯁꯨ ꯀꯩꯗꯧꯅꯤ ꯁꯨꯝ ꯑꯩ ꯊꯦꯡ ꯆꯥꯛ ꯆꯥꯕꯅꯤꯅ ꯐ꯭ꯔꯤꯗ ꯂꯩꯒꯦ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯀꯩꯒꯨꯝꯕ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯁꯨꯝ ꯂꯥꯛꯄꯤꯌꯨꯀꯣ ꯁꯦ ꯑꯩ ꯉꯥ ꯊꯣꯡꯕ ꯁꯤꯅ ꯃꯪꯒ꯭ꯔꯥ ꯑꯐꯨꯠꯄꯅꯤ ꯍꯦꯛꯇ ꯆꯠ ꯅꯣꯡꯁꯨ ꯌꯥꯝ ꯆꯨꯏ ꯈꯥꯛꯄꯒ ꯂꯥꯎꯕꯒ ꯁꯨꯝ ꯍꯥꯎꯋꯦ ꯌꯥꯝ ꯉꯥ ꯍꯌꯦꯡ ꯄ꯭ꯔꯣꯒꯥꯝ ꯂꯩꯇꯕꯅꯤꯅ ꯁꯨꯝ ꯉꯥꯛꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯆꯥꯅ ꯃꯇꯝ ꯁꯨꯝ ꯉꯥꯏꯕꯅꯤꯀꯣ ꯁꯦ ꯇꯨ ꯃꯌꯥꯝ ꯂꯥꯛꯄꯤꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨꯀꯣ
ꯑꯩꯈꯣꯏ ꯍꯧꯗꯣꯡ ꯃꯆꯥ ꯑꯍꯨꯝ ꯄꯣꯛꯑꯦ ꯃꯆꯨꯁꯦ ꯂꯣꯏ ꯉꯧꯋꯦ ꯑꯃꯅ ꯑꯃꯨꯕꯤ ꯑꯔꯥꯡꯕꯤꯅꯤ ꯃꯤꯅ ꯊꯥꯖꯟꯕꯤꯔꯝꯕ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯃꯃꯥꯒꯤ ꯈꯣꯡ ꯈꯥꯏꯅꯗ꯭ꯔꯤꯕ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯍꯟꯅ ꯄꯨꯁꯤꯜꯂꯛꯇꯅ ꯍꯧꯖꯤꯛ ꯃꯃꯥꯅ ꯀꯣꯜꯂꯦ ꯑꯁꯤꯅꯤ ꯃꯤꯅ ꯊꯥꯖꯤꯜꯂꯝꯕ ꯍꯧꯗꯣꯡ ꯅꯣꯡ ꯆꯨꯔꯦ ꯅꯣꯡ ꯆꯨꯕ ꯍꯧꯔꯦ ꯅꯦꯠꯁꯦ ꯂꯩꯈ꯭ꯔꯅꯤ ꯅꯦꯠ ꯌꯥꯔꯣꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯑꯦꯜꯕꯤꯁꯦ ꯀꯩꯅꯣ ꯇꯧꯒꯦꯅ ꯍꯣꯏ ꯀꯩ ꯍꯥꯏ ꯀ꯭ꯋꯥ ꯇꯣꯡꯀꯥꯛꯅ ꯊꯨꯝꯃꯣꯛ ꯁꯥꯔꯒ ꯃꯅꯨꯡꯗ ꯍꯥꯞꯄꯒ ꯍꯪꯗꯣꯡ ꯃꯆꯥ ꯑꯃ ꯂꯪꯉ ꯄꯤꯔꯛꯑꯒꯦ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯔꯤꯖꯥꯕ ꯇꯧ ꯂꯥꯛꯑꯣ ꯍꯧꯗꯣꯡ ꯃꯆꯥ ꯂꯧꯅꯤ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯉꯥ ꯆꯥꯒꯦꯔꯣ ꯉꯥ ꯍꯪꯗꯣꯡ ꯃꯆꯥ ꯂꯧꯅꯤ ꯍꯥꯏꯗꯤ ꯀꯥꯔ ꯑꯃ ꯔꯤꯖꯥꯕ ꯇꯧ ꯂꯥꯛꯑꯣ ꯍꯪꯗꯣꯡ ꯃꯆꯥ ꯂꯧꯔꯦ ꯃꯉꯛꯇꯣ ꯃꯊꯧ ꯇꯥꯏꯀꯣ ꯅꯣꯡ ꯇꯥꯕ ꯍꯧꯔꯦ ꯑꯩꯅ ꯂꯥꯏꯞ ꯊꯥꯏꯁꯦ ꯃꯤ ꯇꯨꯝꯕ ꯃꯇꯝꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯗꯅ ꯄꯣꯊꯥꯕ ꯃꯇꯝꯅꯤ ꯑꯩꯇꯕꯨ ꯆꯥꯛ ꯈꯤꯇꯪ ꯊꯦꯡ ꯆꯥꯕꯒꯤ ꯁꯨꯝ ꯃꯇꯝ ꯂꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯡ ꯀꯟꯅ ꯇꯥꯕ ꯍꯧꯔꯦ
ꯆꯥꯔꯦ ꯆꯦꯡ ꯍꯥꯏꯗꯅ ꯅꯪꯗ ꯅꯦꯈꯥꯏꯔꯨꯅꯤ ꯑꯃꯁꯤꯅ ꯑꯍꯟ ꯃꯥꯏ ꯌꯥꯝ ꯆꯥꯎꯔꯦ ꯃꯁꯥ ꯑꯃꯁꯤꯅ ꯑꯍꯟ ꯃꯥꯜꯂꯦ ꯁꯣꯔ ꯐꯨꯟꯒꯅꯤꯅꯦ 근데 한국은 뭐니? 습관은 뭐나 보고. 좀 더문에 가. 더, 더. 일로 가니네. 이분을 보시고.
ꯅꯣꯡ ꯈꯥꯛꯑꯦ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯍꯧꯔꯒꯗꯧꯔꯦ ꯋꯥꯎ ꯈꯔ ꯈꯔ ꯍꯧꯔꯦ ꯂꯥꯛꯏꯕ ꯗꯦꯠ 26 ꯏꯂꯦꯛꯁꯟꯅꯤ ꯃꯌꯥꯝ ꯀꯅꯥ ꯀꯅꯥꯗ ꯚꯣꯠ ꯍꯥꯞꯀꯅꯤ ꯈꯨꯠꯇ ꯍꯥꯞꯀꯗ꯭ꯔꯥ ꯂꯩꯗ ꯍꯥꯞꯀꯗ꯭ꯔꯥ ꯇꯥꯁꯟꯅ ꯂꯣꯏ ꯇꯨꯝꯅꯔꯦ ꯅꯣꯡ ꯍꯩꯊꯔꯛꯑꯦ ꯃꯌꯥꯝ ꯃꯌꯥꯝ ꯂꯩꯕ꯭ꯔꯣ
ꯂꯥꯏꯛ ꯑꯍꯨꯝ ꯁꯨꯔꯦ ꯀꯣꯃꯦꯟꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯅꯣꯡ ꯆꯨꯕꯅꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯁꯨꯝ ꯉꯥꯛꯇꯪ ꯃꯇꯝ ꯂꯦꯟꯕꯅꯤꯗ ꯇꯨꯝꯕ ꯉꯥꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯍꯛꯆꯥꯡꯒ ꯇꯨꯝꯅꯤꯡꯉꯦ ꯑꯃꯨꯛ ꯇꯨꯝꯅꯤꯡꯉꯦ ꯑꯃꯨꯛ ꯇꯨꯝꯅꯤꯡꯗꯦ ꯃꯌꯥꯝ ꯇꯨꯝꯅꯔꯕꯣ